ꯌꯦꯡꯕꯒꯤ ꯐꯥꯖꯤꯜꯂꯦꯗꯣ ꯑꯉꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦꯗ ꯅꯨꯡꯉꯥꯏꯕ꯭ꯔꯦꯡꯁꯦ ꯐꯖꯕꯅꯤ ꯁꯤꯁꯦ ꯑꯅꯧꯕꯤ ꯃꯥꯟꯗ꯭ꯔꯣ ꯍꯜꯂꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯟꯗꯛꯇꯤ ꯅꯣꯡꯁꯨ ꯌꯥꯝ ꯇꯥꯔꯕꯅꯤꯅ ꯂꯩꯁꯤꯡꯁꯦ ꯐꯖꯅ ꯁꯥꯠꯇꯣꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯊꯥꯕꯁꯤꯡꯁꯦ ꯅꯣꯡ ꯇꯥꯕꯁꯤꯗ ꯅꯣꯡꯒ ꯇꯥꯈꯤꯕꯁꯤꯗ ꯐꯖꯔꯦ ꯔꯣꯁ ꯌꯥꯎꯅ ꯆꯕꯨꯟ ꯆꯕꯨꯟ ꯁꯥꯠꯂꯦ ꯍꯥꯏꯕ ꯃꯗꯨ ꯂꯩꯃꯟ ꯆꯠꯂꯀꯥꯟꯗ ꯑꯩ ꯊꯤꯍꯦ ꯀꯩꯗꯩꯁꯤꯕꯨ ꯊꯝꯕꯥꯜꯗꯧꯅ ꯃꯌꯥꯏꯁꯤꯗ ꯃꯇꯣꯟꯁꯦ ꯑꯍꯨꯝ ꯃꯔꯤ ꯁꯥꯠꯂꯦ ꯍꯥꯏꯕ ꯇꯨ ꯃꯇꯣꯟꯁꯤꯗ ꯁꯤꯗꯀꯥꯁꯦ ꯁꯥꯠꯇꯣꯛꯇ꯭ꯔꯤꯀꯥꯟꯒꯤꯗꯤ ꯐꯖꯩ ꯁꯥꯠꯇꯣꯛꯇ꯭ꯔꯤꯀꯥꯟꯒꯤꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯕꯦꯕꯤ ꯂꯥꯛꯑ ꯃꯥꯜꯂꯦ ꯁꯤꯗꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯒꯤꯗ ꯁꯥꯠꯄ ꯔꯣꯁ ꯉꯥꯛꯇꯅꯦ ꯃꯈꯥꯗꯒꯁꯦ ꯃꯌꯥꯝ ꯀꯦꯜꯂꯦ ꯁꯤꯁꯨ ꯌꯣꯝꯒꯩ ꯁꯥꯠꯂꯤꯖꯧꯅꯦ ꯃꯌꯥꯝꯁꯦ ꯄꯩꯒꯩ ꯁꯥꯠꯄꯗꯤ ꯁꯤ ꯊꯣꯡꯒꯥꯟꯒꯤꯁꯦ ꯑꯗꯨꯒ ꯁꯣꯝꯁꯤꯅ ꯃꯥꯂꯤꯀꯥ ꯉꯥꯛꯇ ꯁꯥꯠꯂꯦ ꯅꯨꯡꯗꯥꯡꯗꯒꯗꯤ ꯃꯅꯝ ꯃꯌꯥꯝꯁꯤꯅ ꯃꯅꯝꯁꯦ ꯁꯨꯝ ꯅꯝꯖꯔꯛꯑꯗꯤ ꯀꯜꯂꯦꯕ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯄꯥꯏꯔꯛꯄꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯁ꯭ꯋꯥꯏꯗꯒ ꯁꯥꯠꯂꯤ ꯃꯌꯥꯝꯁꯦ ꯑꯉꯧꯕ ꯉꯥꯛꯇ ꯋꯥ ꯃꯈꯥꯗꯒꯁꯦ ꯁ꯭ꯋꯥꯏꯗ ꯄꯣꯝꯃꯤ ꯃꯌꯥꯝꯁꯤꯗꯤ ꯃꯣꯏꯁꯦ ꯀꯨꯟꯗꯣ ꯍꯥꯏꯐꯦꯠ ꯃꯥꯟꯕꯅꯤ ꯄꯤꯛꯏꯀꯥꯟꯗ ꯁꯨꯃꯥꯏꯅꯒ ꯄꯣꯝꯃꯤꯀꯥꯟꯗꯗꯤ ꯑꯗꯨꯒ ꯁꯥꯠꯇꯣꯔꯀꯥꯟꯗꯗꯤ ꯃꯥꯟꯗꯕ ꯍꯟꯗꯛꯇꯤ ꯁꯤꯒꯤ ꯂꯤꯂꯤ ꯃꯥꯟꯕꯁꯦ ꯈꯨꯠꯁꯥꯠ ꯑꯃ ꯇꯧꯋꯦ ꯍꯥꯏꯕ ꯍꯟꯗꯛꯇꯤ ꯁꯤ ꯂꯩꯁꯤꯁꯨ ꯄꯩꯒꯩ ꯁꯥꯠꯂꯦ ꯐꯖꯗ꯭ꯔꯣ ꯂꯩꯃꯟꯕꯨ ꯆꯜꯂꯛꯇꯣꯔꯦ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯏꯪ ꯂꯥꯎꯔꯒ ꯐꯖꯩꯍꯦ ꯍꯟꯗꯛꯁꯦ ꯗꯔꯃꯥꯀꯣꯒꯤ ꯑꯩꯅ ꯁꯦꯠꯇꯤ ꯗꯥꯏꯔꯦꯛ ꯅꯠꯇꯦ ꯑꯩꯅ ꯑꯗꯨꯝ ꯑꯄꯥꯝꯕꯗꯣ ꯁꯨꯝ ꯈꯜꯂꯒ ꯈꯔ ꯀꯛꯄꯅꯦꯕꯀꯣ ꯃꯣꯏꯒꯤ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯑꯇꯣꯞꯄ ꯃꯣꯏꯁꯆꯔꯥꯏꯖꯔꯒꯨꯝꯕꯁꯦ ꯌꯦꯡꯒꯦꯅ ꯀꯛꯄꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯃꯣꯏꯁꯤꯒꯤꯗ ꯁꯤꯒꯤ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯁꯤꯒ ꯅꯨꯡꯉꯥꯏꯕꯀꯣ gel sunscreen din naman. Sinasabi ka, mayroon sa mga kalaw face wash. Anti-acne. Sis, tsaka na yung ml da cracket na. Sis na. Ay na serum mo, sis na rin ako panib ko. Kay nogi. Caustic acid kit, day plus night, ano mo po ito. Dark spot ka pigmentation ka din sis. So, ang na sis na moisturizer. Dry ang oil pa dito. Oil free moisturizer. Yan guys, sis na ba? Sige ba dito sis na rin. Kasi na ano siya din sis. Sige mo na o sige swasi di mo nakapag pa. Antap, dama ko isaw-saw diba ito. Kapag mo pa sis. Sige swasi di na ML cut. Sis na 3 sige guys sis na ka.
ꯁꯤꯖꯤꯟꯅꯗ꯭ꯔꯤ ꯑꯅꯧꯕ ꯂꯣꯏ ꯁꯤꯖꯤꯟꯅꯔ ꯌꯦꯡꯗ꯭ꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯍꯥꯞꯄꯛꯄꯅꯦꯕ ꯃꯣꯏꯅ ꯍꯟꯗꯛ ꯃꯣꯏꯒꯤ ꯁꯦꯜꯁ ꯌꯥꯝ ꯊꯥꯏꯕꯀꯣ ꯑꯗ ꯑꯩꯅ ꯀꯛꯍꯧꯕꯅꯤꯗ ꯃꯣꯏ ꯃꯥꯒꯤ ꯁꯟꯁꯀ꯭ꯔꯤꯟꯗꯤ ꯁꯨꯝ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯣꯏꯆꯔꯥꯏꯖꯔ ꯑꯩ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯁꯤꯖꯤꯟꯅꯔ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯍꯥꯟꯅ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯕꯨꯗꯤ ꯁꯨꯝ ꯁꯤꯖꯤꯟꯅꯩꯗꯅꯀꯣ ꯑꯗꯨꯗꯣ ꯁꯤꯁꯦ ꯑꯩꯅ ꯃꯣꯏ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯍꯟꯗꯛ ꯑꯅꯧꯕ ꯁꯤꯖꯤꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯅ ꯁꯤꯒꯨꯝꯕꯁꯦ ꯉꯝꯕꯗꯤ ꯅꯪꯍꯧꯗ꯭ꯔꯦꯕꯀꯣ ꯃꯤꯅ ꯂꯧꯅꯈꯤꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯁꯤꯅ ꯍꯧꯖꯤꯛ ꯁꯥꯕ ꯂꯣꯏꯔꯛꯇ ꯉꯥꯏꯔꯤꯕ ꯉꯥꯛꯇꯅꯤ ꯃꯆꯨꯁꯤꯡꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯑꯄꯥꯝꯕ ꯁꯨꯝ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯒꯅꯤ ꯅꯣꯏꯅ ꯄꯥꯝꯕ ꯁꯥꯏꯖ ꯀꯩꯀꯥ ꯂꯩꯗꯅ ꯁꯥꯏꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯩꯁꯥꯗꯤ ꯂꯥꯛꯀꯅꯦꯕ ꯑꯗꯨ ꯁꯤꯁꯤꯅ ꯑꯃꯨꯛ ꯗꯤꯖꯥꯏꯟ ꯃꯌꯥꯏ ꯀꯨꯊꯕ ꯍꯥꯏꯇꯥꯔꯦ ꯆꯥꯎꯕꯗꯤ ꯆꯞ ꯃꯥꯟꯅꯕꯅꯦꯕꯀꯣ ꯃꯥꯏ ꯃꯌꯥꯏꯁꯤꯗ ꯕꯣꯛꯁꯀꯤ ꯇꯥꯏꯞꯇ ꯍꯥꯞꯄꯤꯕ ꯁꯨꯃꯥꯏꯅ ꯗꯤꯖꯥꯏꯟ ꯑꯣꯏꯅ ꯆꯥꯎꯕꯗꯤ ꯁꯦꯝ ꯁꯥꯏꯖ ꯉꯥꯛꯇꯅꯦ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯎꯠꯂꯤꯁꯤꯡꯗꯣ ꯁꯤꯁꯨ ꯌꯥꯝ ꯅꯧꯔꯒ ꯌꯥꯝ ꯐꯖꯕꯅꯦ ꯁꯤ ꯃꯆꯨꯁꯤꯡꯁꯦ ꯁꯨꯝ ꯑꯃꯃꯝ ꯎꯠꯂꯛꯀꯦ ꯁꯤꯁꯦ ꯌꯥꯝ ꯅꯧꯔ ꯐꯖꯕꯅꯦ ꯏꯅꯥꯎ ꯅꯨꯄꯥꯅ ꯁꯥꯏꯅꯦ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯍꯥꯞꯄ ꯆꯜꯂꯅꯤ ꯁꯤꯁꯦ ꯑꯗꯨꯝ ꯑꯄꯥꯝꯕ ꯂꯩꯔꯗꯤ ꯍꯥꯏꯔꯛ ꯌꯥꯔꯅꯤ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯁꯤ ꯃꯆꯨꯁꯤꯅ ꯑꯃꯨꯛ ꯌꯥꯛꯑꯒ ꯐꯖꯕꯅꯦꯕꯀꯣ ꯈꯔ ꯗꯥꯔꯛ ꯑꯣꯏꯕ ꯄꯥꯝꯕ ꯃꯆꯨꯈꯩꯗꯤ ꯌꯥꯔꯅꯤ ꯁꯤꯁꯤꯅ ꯌꯥꯝ ꯐꯖꯕꯅꯦ ꯗꯤꯖꯥꯏꯟꯁꯤꯗꯤ ꯃꯥꯅ ꯁꯥꯕꯈꯩꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯍꯟꯒꯦꯅ ꯗꯤꯖꯥꯏꯟꯁꯦ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯍꯜꯂꯦꯕ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯒ꯭ꯔꯤꯟ ꯁꯤ ꯒ꯭ꯔꯤꯟꯁꯦ ꯌꯥꯝ ꯅꯧꯊꯣꯛꯄꯅꯦ ꯃꯤ ꯑꯩꯅ ꯐꯣꯟꯗ ꯎꯠꯄꯁꯤꯗ ꯄꯤꯛꯄ ꯃꯥꯟꯕ ꯋꯥꯅꯦꯕꯀꯣ ꯆꯥꯎꯔꯕꯅꯦꯕ ꯐꯖꯕꯅꯤ ꯁꯤꯁꯦ ꯑꯅꯧꯕꯤ ꯃꯥꯟꯗ꯭ꯔꯣ ꯂꯝ ꯍꯦꯟꯕꯒꯤ ꯐꯥꯖꯤꯜꯂꯦꯗꯣ ꯑꯉꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦꯗ ꯑꯃꯨꯕꯤꯗꯤ ꯂꯝ ꯍꯦꯟꯗꯕꯅꯤꯅ ꯃꯄꯥꯟꯗ ꯂꯩ ꯅꯣꯏ ꯑꯍꯨꯝꯗꯤ ꯂꯝ ꯍꯦꯟꯕꯅꯤꯅ ꯐꯥꯖꯤꯜꯂꯦꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯀꯗꯕꯅꯤ ꯁꯥꯟꯅꯔꯣ ꯇꯨ ꯃꯅꯨꯡꯗ ꯅꯣꯏꯒꯤ ꯁꯔꯨ ꯂꯩꯗꯣ ꯁꯥꯟꯅꯔꯣ ꯃꯁꯛꯁꯤꯒ ꯂꯝ ꯍꯦꯟꯕ ꯑꯉꯥꯡ is hꯩꯔꯦꯗꯀꯣ ꯅꯨꯡꯉꯥꯏꯇꯦꯗꯣ ꯀꯣꯟꯅ ꯀꯌꯥ ꯅꯨꯡꯉꯥꯏꯇꯣꯏꯅꯦ ꯆꯤꯆꯦꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯩ ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯎꯔꯃꯤꯅ ꯃꯤꯅ ꯂꯧꯔꯒꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯏꯆꯥ ꯇꯣꯝꯕꯤꯁꯤꯡꯁꯦ ꯆꯤꯆꯦ ꯑꯝꯇ ꯌꯦꯡꯖꯒꯦꯁꯦ ꯏꯌꯥ ꯃꯃꯥꯒ ꯇꯨꯝꯊꯣꯛꯑꯣ ꯑꯩꯈꯣꯏ ꯑꯃꯨꯕꯤꯁꯤꯗꯤ ꯇꯥꯈꯤꯗ꯭ꯔꯦ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦ ꯃꯤ ꯃꯌꯥꯝ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯦ ꯆꯥꯎꯔꯃꯤꯅ ꯑꯃꯣꯝ ꯉꯥꯛꯇꯅꯦꯕꯀꯣ ꯅꯨꯄꯤ ꯉꯥꯛꯇꯅꯦ ꯃꯤꯅ ꯄꯨꯔꯒꯦ ꯍꯥꯏꯕꯁꯨ ꯌꯥꯎꯔꯦꯕ ꯆꯥꯎꯔꯃꯤꯅ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯊꯝꯃꯤꯅꯦ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯅꯤ ꯈꯔ ꯂꯩꯔꯒ ꯆꯤꯆꯦ ꯑꯝꯇ ꯌꯦꯡꯖꯒꯦꯗꯅ ꯑꯉꯥꯡꯁꯦ ꯁꯦ ꯌꯦꯡꯖꯒꯦ ꯃꯤꯠ ꯄꯥꯡꯊꯣꯔꯛꯑꯣ ꯃꯃꯤ ꯄꯥꯡꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯇꯨꯝꯅꯤꯡꯉꯦ ꯑꯉꯥꯡꯁꯦ ꯅꯪꯗꯤ ꯑꯝꯇ ꯌꯦꯡꯖꯒꯦꯁꯦ ꯑꯉꯥꯡꯁꯦ ꯑꯝꯇ ꯌꯦꯡꯖꯒꯦꯁꯦ ꯋꯥꯟꯊꯈ꯭ꯔꯦ ꯂꯣꯏꯅ ꯍꯩꯃꯥ ꯌꯦꯡꯒꯦ
ꯇꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯦ ꯃꯣꯏꯁꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯅꯣꯡꯒ ꯃꯪꯕꯁꯤꯗ ꯂꯣꯏ ꯇꯨꯝꯅꯤꯡꯉꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯆꯥ ꯑꯃꯨꯕꯤ ꯏꯆꯥ ꯑꯃꯨꯕꯤ ꯏꯆꯥ ꯕꯦꯕꯤ ꯁꯤꯅ ꯕꯦꯕꯤ ꯑꯆꯧꯕ ꯁꯤꯅ ꯕꯦꯕꯤ ꯑꯆꯧꯕ ꯀꯣ